Arambai News Guwahati da Maitilongi Pau Tabiribasingbu Yan Hanmaktada Chingangbam Suzitrani na Kurumjari. Huzingasigi Samlapa Maribu Pausing Lobirase. Assam Lengang state asida Mahiroi Kunthadagi Hantana Labor School Chaurakna Chanipanmuk Tingjindabagi Kongjang Changsilakadori. Hariba school singasi Tingjilaga Manangnak Mahiroi Shingi Masing Matik Chana Labor Tupa School Sing the Merge Storagani Haina Education Minister Dr. Ranos Pegurangasi Paumi Singda Pongdoraki. Assam की सीएम हिमंत बिस्वा शर्मा का दिल्ली लेंगा का फोंगना मुकना रखले मसे दिल्ली की डेप्यूटी सीएम ओरिबा मनीष सिसोदिया ना हंदकता हिमंत की मथकता पीपीई किट लेबदा सेंजा थुमजा तवी मचानुपा की मिंगद लेबा कंपनी दा सप्लाई तवी हैबगी वकत थांगलखिबदगिने अदुबो वाफम असे हिमंतना याखितबग लोइनना कॉन्फिडेंशियल ओइबा ऑफिस की चेचांग सोशल मीडिया दा थागतली हैबगी दमग मनीष सिसोदिया की मथकता लीगल एक्शन लौखलकनी हायरखरे असुमना टेंडर तौदना पीपीई किट लई हैबगी वहाउदगी लानसी कंखलकलिबने असुमना दिल्ली की सीएम अरविंद केजरीवाल अमदी हिमंत की मथकतसु ट्विटर की लान कन्न कंखलकले मसे असम की सीएम हिमंत बिस्वा शर्मा इंग्लिसिंगनी कुंदा पीपीई किट लैननबगी दमक मंगोंदा दिल्ली की सीएम ना ऑफर तौरखी हाइना ngasi नोमाइजिंग नुमित क्लेम तौरखिबदगिने माजुली पुलिस ना फाखिबा सब इंस्पेक्टर जुनमनी राभा पुलिस तगी सस्पेंड तौखरे सेंजा थुमजागी चार्ज मायोक नरीबी महाक अमदी महाकी चानजबा रना पोगा की मथकता पुन्ना एफआईआर अनि पांदुना लैंगै मरकसिदा मंगोंदा अचोब चैथेंग अमा पीरदुना ngasi ड्यूटी दगी महाकपु सस्पेंड तौखिबने ngasi नॉर्थ एकेडमी लखीपुरदा मालेमगी अकोइबगी फिबम ngakpagi thoram pangthokre Mahisang asigi ozasing amasung mahiroisingna yaifa kongchet amasu phuler toldagi Lakipur Forest Office phawba chatki ozasing amasung mahiroisingna mayumdagi purakpa u chara kaya mahiloisang asigi akoibata thakhi Principal N Nandagi sorna mifama poidona pangthokhiba marinaba thoramda ozasingna wangangki Kasar Human Rights Organization की थोबुरेन इंगुदम बिनोद अमदी नहा मरुप kasar की President ओइनाम बिरमनी नसु अकोइबगी फिबम कंदब यादे हैबगी वाफम कया फोंदोखि ngasi iraima lairembi temple management committee na sinduna kasar district ki nungphau chiripar part 1 da the signing of ningthau in the 21st century amadi kunmathoi suba chahi chada ngan thoibi nungphau haina kokba documentary film ani laitonjam raj ki sorna puthoktuna release tawkhre Thoramasida BJP Lakipur Mandal ki President Sanjay Thakur, Committee asigi President S. Suvankar, Anita Devi, Member Jilla Parishad, Dr. Laishram Bharati, Associate Professor, Nehru College, Dr. Meghamala De Mahanta, Assistant Professor, Nehru College, N.G. Basanta Kumar, Retired Professor, MCV College, Amadi, Dr. K.N. Chan, Retired Professor, G.C. College na Chief Guest, President, Amadi Guest of Honor Singh Oina, Matang Sidna Oike. Film asi puthokhiba laitonjam rajkishorna phongdokhibada nungphau haiba khulasi puwariga thanaba yadraba khulamani khulasi gi maramda film ama oina thamhoduna khunasibu mangdanabagi pandamda puthokchabani so hairakhe Chief Guest Sanjay Thakurna documentary film ani asi ngasi gi thoramasida release tawkhe Indo-Nepal International Youth Futsal Cup English Singani Kunithoida Saruk Yaruba Kasar Bon Tarapur gi Ngan Thoiba Ningthaujabu Bon Tarapur Voluntary Women Welfare Association Amadi Rising Club na ngasi taram okre Haugiba me kunma pandagina kuntrama thoi fawba Nepal gi Pokhrada pangthokiba cup asida mahaki team na runners up tarakibani Ngasigi okpagi thoramasida association asigi president Mira general secretary Revika aduga club ki maikidagi president Koijam Anup Kumar amadi general secretary Oinam Pranoina leipareng hugduna nganthoibabu taramna okhi N Chunilal social activist M Gunavati headmistress Bon Tarapur High School amadi Seram Rajin na chingbasu wa saruk yakhi amadi wa ngangki nganthoiba Bon Tarapur dagi Ningthaujam Manitomba Amadi Urmilagi Machanapani. Ngasi ase World Environment Day numitne pandamna only one earth haibane.
Ngasigi numit asiga mari leina Nongmaijing Reserve Forest ki saruk ama oiriba Nongmaibanda Manipur lenga ki Forest Department ki DFO oiriba RK Amarjit luchingduna changsin kiba u chara thabagi khongjangda mafam aduda khundariba kukini haiba khunja singna athingba thamlakpadagi maikai anigi marakta chauna mungnabagi thodok ama thokre adubu tungda pibam laksinba ngamlaktabadagi ahenba police force kauduna irang laksinba ngamke Lamding Educated Welfare Association Lewa Lamding na Khunai gi Yaifanaba Thabak Toba Miyosingda Puning Thogat Poina Piba Award ki Saruk Amoina Lamding Laibungda Miyam Tinba Thorum Amada Child Welfare Committee Thobalgi Hauzik Chairperson Oriba Lamding Nasik Hongdagi Langpoklakpam Roman Maitei Apokpa El Manihar Singna Lamding Lekai Mangagi Chakut Thorangi Hotnaba Amadi District Asigi Nupi Angang Singda Chathaba Mihat Mipun Kayada Matam Chana Hotnabiduna victim kaya bu yaifanaba hotnabagi damak award ama pikre award asida sel oina lupa lising ani momento ama amadi lengyan fisu yauri yu yon phan ama thorak labadi kanana su noknade adubu miyam gi yaifanaba thabak kitang tawba horakpada bhot lepkodori bra haina muknari basi tawbiganu haina lewagi president S Ajit Singh na thadorokpa cherol amana phongdorakle Oxygen cylinder sing aikoi miyoibina isa isagi nanganda poraga chatringai malem asi asang amantana thanba malem ama oihansi wafam asi ngasi langjinga chobda leiba old age home gi akoibada World Environment Day ga mari lenana u pambi sing thabgi thoromgi athoiba mithungoina saru yakiba Rakesh Nauremna phongdokhibane Kanglai Kupressor Alternative Therapy Treatment Research and Training Center amadi the Yoga Nature Cure Acupressure Alternative Therapy Treatment and Research Center anina sinduna pangthokiba thoromasida Old Age Home asigi President Dr. Mayang Lam Kamla Thormapu All Manipur Hawker Association gi Secretary Surjit Lai Khuramna akhanaba mithung oike Thoromgi nunggi oiba warol thamladuna Secretary KC Gitana phongdokhibada akoigi bagi phibam ngak senanabagi wakhalonda ngasigi pambi singasi thajabani haike Haukiba Jun amagi numidangda New Chekon opposite SBI ATM da bakery acha pot yonduna hingnanabagi lanpham mayok naribi pofam phambi aribam tombishnagi pofam dage mobile phone amadi sel happa sengau laktuna puraga chenkibasi khwaidagi labak thibani haina like minded group LMZ Manipurgi secretary Ajit Sorak khaibamna tingbang khongchat amada phongdokhre ngarang LMZ gi advisor Wangkhemcha Samjaina luchingduna chatkhiba Tengbang Khujara Duda, Group Asigi Publicity Secretary Rakesh Naurem Amadi Member Sovita Maibam, Mangsatabam Kunjesor Amadi Boinau Maibam Su Sarukyaki. Thamada Lupa Chama Chamadang Kaigat Naraga, Semgat Liba Humanitarian Service Group Asigi Member Oibiduna, Lamdamasigi Awa Ana Tarabasingda Tengbang Minasi, Haina, Advisor Wangkemcha Samjaina, Pongdorakli. Ngasi Jiribam da su Only One Earth haiba theme da World Environment Day pangthokre. District asigi nupi gi amatangaraba Kasturba Girls High School da Friendly Environmental Warriors Fiuna Sinduna pangthokiba thoromaduda Fiu gi Chief Advisor K Sarat Kumar Singh, Advisor H Rajen Kumar, Headmistress A Soroja Singh, Ajukagi Secretary N Dharmendra Maitei, JDO gi Vice President W Nandakishore Amadi One Stop Center gi Administrator H Chandrabala Chanuna Matangchitna Chief Guest President Amadi Guest of Honor Singh Oina Sarukyake. Chief Guest na Piral Chinkatladuna Thorom Hodok Labamatung High School Asidagi Hoduna Miam Gioiba Rally Ama Irapod Complex Amadi Imakithil Fauduna Chatke. Rally Duda Miam Giluching Basing Mera Paibi Mahiroi Sing Amadi Tongan Ba Prup Sing Su Saru Yake. Nakalamarom da Divisional Forest Officer Jiribam na Sinduna World Environment Day gi thoram W Malim Nganba Chinglei DC Jiribam Dr. T.H. Randoni Devi Principal Jiri College Amadi Rajesh Darade DFO Jiribam na Chief Guest of Honor Amadi President Oiduna Kunjabon Bid House Chingdong Lekai Jiribam da su pangthoke Bid Office asidagi Jiri College fawba rally amasu chatke BJP ki wangangloi amadi party gi saknairabi TV gi maithongni hainaribi Nupur Sharma party amasung party gi thabak thorom khudaktagi suspend tawkhre
नुपुरगी वाखलोन असे पार्टी पोजिशन दगी ओना तैनै प्रोफेट की matangda mahakna ngangkiba wangang adugidamak mahakpu party dagi tanthokpani su hairi नुपुरगी wangang aduna kanpura khut thoknanabagi mai chuki haina party gi maikei dagi sengdorakle nakhalamaramda Navin Jindal su chet number wafam ngangbagi damak BJP dagi tanthokre Gujarat ki khunja singh na Saras kauba wainu gi marum sing kannanabagi damak lokonama khusem gi pat onthokre Saras wainu chek amom amasung laba anina lokona duda marum kokhe marum ani adu kannanabagi damak khunja sing na low uba yaba lam ekar ama artificially wetland onthokhe Japhuna chingbada ising holaktuna lofam asida ising hygiene ki loinana kharanjangi oina iram amasu semduna lokona asida ising thajin ki khunja singna pung kunmari ngak senduna lamgi sa natraga huina chingbana marum ani ase manghandana bagi kanna honari lofam asigi mapo bachuvai thakursu ngasidi lofam asida toina chatuna yengsille khunja sing haraubana tofam khangdre panbayai saras kauba wainu makhalase pungmut mutkiba yana lereklaba critically endangered species makhalamani inglisingani tarada masing thibada saras wainugi masing lisingamaga chamapan leiramki adubu haujikti chatruk khaktamak ngaire su haire asumna mutkigadoraba uchek makhalasibu kananabu honabada khunja singna angama mateng pangnari lam ekarasi ga koibida leiba lofam singdasu machine sizinade khutna low loknaba honai haire Indian Chingaroi ama Everest kabada ban tawkhre Narendra Singh Yadav khoba Chingaroi asina inglisingani tarataruki Meda Everest ki matolomba ngamle haina mahakna claim tawki adubu chahi kuntaruk suraba matolom khibagi photo du ngasidi digitally semjin sajin bani haiba khanglakhibaga loyana Nepal lengakna mahaki record adubu kakthatkre asumna Yadavam sungate Chingaroi ani chahi taruki oina ban thamlakre adubu Yadav na maki mathakta siriba maral asi yakidabaga loinana Everest asidi maki punsini haiduna maki ngamjabadu amukhana udanabagi damak Everest kaba horakre Hindu sing da midyang thamlaga hatpagi thong chatharakpadagi Kashmiri Hindu sing Kashmir gi yum thadoktuna chenare haina Pandit Singilum amana aphongba cherol ama thadorakre Panbayai Inglising mga chamapan marfumapan gi militant lalaw aduna Hindu imung lak aniga lising yang kay pakhat na duna Kashmir tampak thadokuna generakhi haire Kolkata police na saisakpa KK gi autopsy report thadorakre preliminary autopsy report matungina saisakpa si isegi thoram adugi matung yamnamak sathina heart attack tawkhi Panbayai KK Hokiba me Kuntramathoi Lebak Pukpa Numit Kolkata da Isai concert ama pangthok lingai masangam lakhide amadi tungda mahak layengba ngamhodana laikhidabane Tamil Nadu ki Udalore district ki Kodilam Turel da iruba chatkhibi nupi macha tare Turel gi isingda irak nakre makoina Turel torbanda irujaringai khanghodana isingi imai khangwang wang khalakpadagi iroiba heitaduna makoi irak nakhibane Tungda makoibu isingdagi chingkhatpa ngamki adubu hospital da pukhatpadadi doctor na makoi sire haina lauthorakhi India da haukiba pung kunmari asida COVID ki anauba positive case lising mari ga chani humbudra phangkhre masi ngarang dagi chada 3.9 hengalakhle sibagi masingna 15 yaukre jeraga sida center na COVID case hengalakliba Maharashtra Kerala Tamil Nadu Telangana amadi Karnataka da laijalasi sandorakpa thingnanaba kupna yengsinnanaba center na ayiba cherol tharakre Maharashtra da ngarang thangza numit COVID ki anoba case lising amaga chahum yankitret phangki amana laikide asumna nomada COVID case lising amadagi hena phangba thangna na numit humni sure asumna handak marak state asida nomada positive obigi chang khanghen hengalakpadagi state lengakna miyam tinum phamsingda face masks uppa mandatory ohenkhre US President Joe Biden gi Delaware da laiba vacation home gi mathaki restricted airspace ta ain kaina private plane ama soikibadagi paisalaktuna Biden gi security da kiningai oirakhi amadi khudak tamhak mayum thadok
ꯊꯣꯛꯈꯤ ꯑꯗꯨꯕꯨ ꯇꯨꯡꯗ ꯕꯥꯏꯗꯦꯟ ꯑꯃꯁꯨꯡ ꯐꯥꯔꯁꯠ ꯂꯦꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯈ꯭ꯔꯦꯁꯨ ꯍꯥꯏꯔꯤ ꯑꯔꯣꯏꯕꯗ ꯉꯁꯤꯒꯤ ꯇꯦꯟꯇꯛꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯑꯦꯁꯀꯣꯔꯠ ꯀꯥꯔꯗꯒꯤ ꯃ꯭ꯌꯨꯖꯤꯛ ꯁꯤꯁꯇꯦꯝ ꯍꯨꯔꯥꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗ ꯍꯨꯔꯥꯟꯕꯁꯨ ꯐꯥꯔꯦ ꯍꯥꯏꯔꯤ ONGCꯒꯤ ꯑꯣꯏꯜ ꯔꯤꯛꯇ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯏꯟꯖꯤꯅꯤꯌꯔ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯆꯤꯔꯥꯡꯒꯤ ꯅꯪꯉꯣꯜꯕꯥꯡꯗ ꯋꯥꯒꯤ ꯊꯣꯡꯗ ꯇꯨꯔꯦꯜ ꯂꯥꯜꯂꯤꯉꯩ ꯇꯦꯛꯊꯔꯛꯄꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯏꯔꯣꯏꯗꯨꯅ ꯊꯋꯥꯏ ꯍꯤꯡꯍꯧꯔꯦ ꯋꯥꯔꯜड ꯕꯨꯛ ꯑꯣꯐ ꯔꯦꯀꯣꯔꯗꯁꯇ ꯂꯟꯗꯟꯅ ꯁꯤꯛꯀꯤꯝꯕꯨ ꯃꯥꯂꯦꯝꯒꯤ ꯑꯍꯥꯟꯕ ꯑꯣꯔꯒꯥꯅꯤꯛ ꯑꯃꯗꯤ ꯀ꯭ꯔꯥꯏꯝ ꯐ꯭ꯔꯤ ꯁ꯭ꯇꯦꯠꯅꯤ ꯍꯥꯏꯅ ꯁꯛꯈꯪꯈ꯭ꯔꯦ ngasi नौना सेंबा उड़ीसा कैबिनेट की मिनिस्टर कुनमाथोई स्टेट असिगी गवर्नर प्रोफेसर गणेशी लालना वासक लौहनख्रे मखोइगी मनुंगदा 13 कैबिनेट रैंकतनी अदुगा निपाना मिनिस्टर ऑफ स्टेट ने उत्तर प्रदेश की हापुड़ डिस्ट्रिक्ट लेबा फैक्ट्री अमदा ngarang पोखाई की बदुदगी लेखिदबगी मसिंग 12 सुख्रे अदुगा मियोई 18 ना असोगापन नंखी महाराष्ट्र की हानगी सीएम हौजिकना ओपोजिशन की लुचिंगबा फर्नांडिस कोविड पॉजिटिव ओइख्रे फ्रेंच ओपन मेंस फाइनल द नडालना जेडवेरेव का थेंगनरगनी अमेरिका दा गन शूटिंग की कल्चर हनब कौब लेट्रे ngarang thangja numit फिलाडेल्फिया दा नोंमै कापदगी मियोय अहुम लेखिद्रे अदुगा 18 ना असोगापन नंखी बांग्लादेश की चतोग्राम कंटेनर डिपोट मई चाकपदगी सीबगी मसिंग 90 सुख्रे मई असि एक्सपोर्ट तौननबगीदमक यामनमक मई हौगनबा केमिकल सिंग थंबा कंटेनर अमदगी मई हौरकपा ओइरमगनी हाइना कन्ना चिंगनरी पाकिस्तान दा पेट्रोल लीटर अमदा लुपा 30 हेंगतख्रे लीटर दा हौजिक लुपा चनी सुपना मापनगा पैसा 43 अदुगा डीजल ना चनी सुपना मरी पैसा 15 यौख्रे हाइरे सुंद्रंगदा सारिबा चाइना की स्पेस स्टेशन मपुंग फाना लोइसिनबगीदमक चाइनीज एस्ट्रोनॉट अहुम ngasi सुंद्रंग तमना रॉकेट पाइख्रे अमदि क्रिस्टियानो रोनाल्डो ना मरीरक सुबोइना मैनचेस्टर यूनाइटेड की प्लेयर ऑफ द ईयर हंदकसु लौख्रे ngasi gernadi Arambai News Guwahati da Maitilon gi pau sandok chaba matang sa loisinjaba ka loinana tabiriba singbo amkaso hanna khurumjare